ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯥꯗ ꯑꯄꯪ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯖꯕ, ꯍꯣꯠꯅꯕ ꯂꯦꯞꯇꯕ ꯏꯃꯨꯡ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯣ ꯑꯄꯤꯛꯄ ꯏꯃꯨꯡꯅꯤ, ꯍꯥꯏꯕꯗꯤ ꯃꯤꯁꯤꯡ ꯌꯥꯝꯗꯕ ꯏꯃꯨꯡ ꯑꯃꯈꯛꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯃꯁꯨꯡ ꯄꯥꯈꯪ ꯄꯨꯡꯀꯛ ꯐꯥꯔꯕ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒ ꯃꯈꯣꯏ ꯃꯔꯤ ꯈꯛꯇꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯄꯥꯡꯒꯜꯅ ꯁꯨꯖ ꯅꯣꯝꯖꯗꯨꯅ ꯂꯧ ꯏꯪꯈꯣꯜꯗ ꯊꯥꯕ ꯐꯧ ꯑꯃꯁꯨꯡ ꯑꯦꯟꯁꯥꯡ ꯅꯥꯄꯤ, ꯃꯍꯩ ꯃꯔꯣꯡ ꯀꯌꯥ ꯑꯁꯤꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯖꯕ ꯏꯃꯨꯡ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯈꯪ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯃꯌꯥꯝꯕ ꯑꯗꯨꯗꯤ ꯎꯗꯒꯤ ꯇꯥꯕꯒꯨꯝ ꯄꯪꯂꯝꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ, ꯑꯗꯨꯒ ꯃꯅꯥꯎ ꯑꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯌꯥꯝꯅ ꯁꯤꯡꯕ, ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯌꯥꯝꯅ ꯋꯥꯅ ꯏꯃꯨꯡ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯃꯗ ꯁꯦꯝꯒꯠꯆꯔꯝꯂꯕ ꯃꯇꯨꯡ ꯃꯄꯥ ꯏꯕꯨꯡꯉꯣꯗꯣ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯄꯥ ꯂꯩꯈꯤꯗꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯇꯠꯇꯅ ꯅꯥꯕ ꯍꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ꯭ꯔꯦ, ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯂꯧꯎ ꯁꯤꯡꯎꯕ, ꯏꯪꯈꯣꯜ ꯁꯝꯕꯜ ꯌꯦꯡꯁꯤꯟꯕ ꯑꯁꯦ ꯃꯅꯥꯎ ꯏꯕꯨꯡꯉꯣꯅ ꯑꯌꯥꯝꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯣꯡꯃ ꯃꯦꯔꯥ ꯊꯥꯒꯤ ꯊꯌꯥꯏꯗ ꯃꯌꯥꯝꯕꯗ ꯃꯅꯥꯎꯅ ꯃꯈꯣꯏꯒꯤ ꯆꯥꯛꯍꯥꯎ ꯐꯧꯗꯨ ꯀꯝꯗꯧꯔꯕꯒꯦ ꯌꯦꯡꯂꯨꯆꯣ, ꯇꯤꯟ ꯇꯥꯕ꯭ꯔꯥ ꯈꯔ ꯌꯦꯡꯂꯨꯆꯣ ꯍꯥꯏꯅ ꯁꯤꯟꯅꯔꯝꯃꯤ, ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯃꯍꯥꯛꯇꯤ ꯃꯁꯥ ꯉꯝꯗ꯭ꯔꯕ ꯃꯃꯥꯕꯨ ꯀꯟꯅ ꯁꯦꯟꯅꯗꯨꯅ ꯊꯥꯗꯣꯛꯄ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯇꯥꯗ ꯑꯄꯪꯗꯣ ꯂꯧꯗ ꯐꯧ ꯁꯥꯠꯂꯕ꯭ꯔꯥ, ꯇꯤꯟ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯧꯕꯨꯛ ꯌꯧꯔꯕꯗ ꯑꯄꯪꯗꯤ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤꯕꯅ ꯆꯥꯛꯍꯥꯎ ꯐꯧꯒꯤ ꯑꯃꯨꯕ ꯃꯄꯥꯜꯁꯤꯡ ꯑꯗꯣ ꯇꯤꯟ ꯃꯊꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯄꯪꯗꯣ ꯁꯥꯎꯕꯅ ꯁꯣꯔ ꯐꯤ ꯐꯤ ꯀꯥꯝꯂꯝꯃꯤ, ꯑꯗꯨꯒ ꯋꯥꯁꯨ ꯁꯥꯖꯩ ꯑꯃ ꯄꯥꯏꯗꯨꯅ ꯑꯗꯨꯛ ꯐꯖꯕ ꯖꯨꯝ ꯖꯨꯝ ꯂꯥꯎꯕ ꯐꯧ ꯑꯗꯣ ꯐꯗ꯭ꯔꯠ ꯀꯟꯊꯠꯂꯝꯃꯤ꯫ ꯃꯃꯥꯡꯗ ꯑꯗꯨꯒꯨꯝꯕ ꯐꯧ ꯑꯃꯨꯛꯇ ꯊꯥꯈꯤꯗ꯭ꯔꯤ, ꯑꯗꯨꯅ ꯇꯁꯦꯡꯅ ꯑꯄꯪꯅ ꯐꯧ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯖꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯄꯪꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯂꯧꯐꯝ ꯑꯗꯨꯗ ꯑꯣꯏꯍꯧꯔꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯇꯧꯔꯝꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯃꯅꯥꯎꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯆꯍꯤ ꯆꯨꯞꯄ ꯂꯧꯐꯝ ꯑꯗꯨꯗ ꯁꯨꯖꯈꯤꯕ ꯑꯗꯣ ꯑꯔꯦꯝꯕ ꯇꯥꯔꯦ ꯈꯜꯂꯨꯕꯗ ꯃꯅꯥꯎ ꯑꯗꯣ ꯌꯥꯝꯅ ꯀꯞꯈꯤ꯫ ꯃꯌꯥꯝꯕꯒꯤ ꯋꯥꯗꯣ ꯇꯥꯔꯒ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯑꯗꯣ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯐꯧ ꯏꯔꯣꯛ ꯂꯣꯛꯈꯤꯗ꯭ꯔꯦ, ꯐꯧ ꯍꯥꯞꯇꯕꯒꯨꯝ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯐꯧ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯣꯜꯂꯛꯄ ꯆꯍꯤ ꯑꯗꯣ ꯃꯈꯣꯏ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯟꯗꯨꯅ ꯆꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯃꯥꯅ ꯑꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯄꯅ ꯃꯃꯥꯕꯨ ꯀꯨꯞꯅ ꯁꯦꯟꯅꯗꯕꯁꯨ ꯌꯥꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯗꯣ ꯏꯃꯨꯡꯗꯒꯤ ꯈꯣꯡꯀꯥꯞ ꯈꯨꯕꯩ ꯑꯃ ꯐꯥꯎꯕ ꯆꯠꯊꯣꯛꯄ ꯀꯥꯟꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯕꯗ ꯆꯤꯡꯗꯒꯤ ꯁꯤꯡ ꯆꯟꯕ ꯑꯃꯗꯤ ꯂꯧꯐꯝꯒꯤ ꯂꯧ ꯁꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯣ ꯃꯌꯥꯝꯕꯗ ꯊꯥꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯃꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯈꯔ ꯐꯕ, ꯃꯁꯥ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃꯗ ꯃꯅꯥꯎꯗꯣ ꯃꯌꯥꯝꯕꯅ ꯅꯨꯡꯇꯤꯒꯤ ꯁꯨꯕ ꯆꯠꯂꯤꯕ ꯂꯧꯐꯝ ꯑꯗꯨ ꯌꯦꯡꯁꯤꯜꯂꯨꯅꯕ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯥꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯇꯥꯗ, ꯅꯨꯃꯤꯠꯅ ꯋꯥꯇꯣꯜ ꯂꯣꯝꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯁꯟꯕꯤꯗꯣ ꯂꯝꯍꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯄꯨꯜꯂꯨ꯫ ꯑꯗꯨꯒ ꯇꯥꯗ, ꯏꯃꯥꯁꯦ ꯉꯁꯤꯗꯤ ꯃꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤ, ꯈꯔ ꯅꯨꯡꯉꯥꯏꯅ ꯎꯏ꯫ ꯑꯗꯨꯅ ꯅꯨꯡꯁꯥ ꯏꯁꯥ ꯂꯩꯔꯤꯉꯩ ꯏꯃꯥꯕꯨ ꯏꯁꯤꯡ ꯂꯨꯝꯗꯨꯅ ꯅꯨꯡꯁꯥꯗ ꯄꯨꯊꯣꯛꯂꯒ ꯏꯔꯨꯊꯣꯛꯄꯤꯔꯝꯃꯨ ꯇꯥꯗ꯫ ꯏꯅꯥꯎ, ꯅꯪ ꯆꯠꯂꯣ, ꯑꯩ ꯂꯣꯏꯅ ꯇꯧꯒꯦ꯫ ꯇꯥꯗ, ꯑꯗꯨꯒꯅꯦ, ꯑꯀꯪꯕ ꯐꯤ ꯍꯣꯡꯗꯣꯛꯄꯤꯔꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯍꯜꯂꯣ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ꯫ ꯐꯨꯅꯥꯛ ꯃꯄꯥꯟꯗ ꯏꯃꯥꯕꯨ ꯐꯝꯍꯜꯂꯨ꯫ ꯑꯗꯨꯒ ꯇꯥꯗ, ꯏꯃꯥꯗ ꯃꯥꯅ ꯆꯥꯅꯤꯡꯕ ꯑꯦꯟꯁꯥꯡ ꯀꯔꯤ ꯂꯩ ꯍꯪꯂꯒ ꯊꯣꯡꯕꯤꯌꯨ ꯇꯥꯗ꯫ ꯏꯪꯊꯤꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯇꯥꯗ, ꯑꯩꯁꯨ ꯂꯧꯗꯒꯤ ꯉꯟꯇꯥ ꯀꯥꯔꯛꯀꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯕꯗ ꯁꯤꯟꯅꯔꯝꯒꯗꯕ ꯄꯨꯝꯕ ꯁꯤꯟꯅꯔꯝꯂꯒ ꯃꯅꯥꯎꯗꯣ ꯂꯧꯐꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯅꯥꯎ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯅꯗꯅ
ꯊꯕꯛꯁꯤꯡ ꯑꯗꯣ ꯃꯊꯪ ꯍꯧꯔꯛꯏ꯫ ꯁꯪꯒꯣꯜꯗꯒꯤ ꯁꯟ ꯆꯤꯡꯊꯣꯛꯂꯨꯗꯨꯅ ꯂꯝꯍꯥꯡ ꯇꯝꯅ ꯄꯨꯔꯛꯏ꯫ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯛꯄ ꯉꯥꯏꯔꯒ ꯑꯆꯧꯕ ꯋꯥꯇꯣꯟ ꯑꯃ ꯆꯤꯡꯊꯗꯨꯅ ꯁꯟꯒꯤ ꯊꯧꯔꯤꯅ ꯋꯥꯇꯣꯟ ꯑꯗꯨꯒ ꯆꯦꯠꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯃꯈꯧꯔꯤ ꯂꯥꯛꯍꯜꯂꯕ ꯁꯟ ꯑꯗꯣ ꯃꯣ ꯃꯣ ꯒꯣ ꯒꯣ ꯈꯣꯡꯏ꯫ ꯑꯗꯨꯕꯨ ꯇꯥꯕꯤꯗꯦ꯫ ꯑꯃꯨꯛ ꯇꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯈꯣꯡꯀꯥꯡꯒꯨꯟ ꯑꯆꯧꯕ ꯑꯃꯗ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯍꯥꯞꯇꯨꯅ ꯁꯧꯕꯒꯤ ꯃꯈꯣꯜꯅ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯔꯤ꯫ ꯃꯩ ꯍꯧꯔꯗꯨꯅ ꯏꯁꯤꯡ ꯑꯗꯣ ꯁꯥꯍꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯝꯅ ꯇꯧꯔꯕꯗꯤ ꯌꯥꯔꯦ ꯈꯜꯂꯗꯨꯅ ꯃꯃꯥ ꯑꯁꯣꯟꯕꯤ ꯑꯗꯣ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯊꯥꯡꯗꯣꯔꯛꯂꯦ꯫ ꯎꯒꯤ ꯈꯨꯗꯦꯡ ꯑꯗꯨꯗ ꯙꯝ ꯊꯥꯗꯩ꯫ ꯃꯃꯥꯗꯣ ꯏꯛ ꯍꯥꯏꯈꯤ ꯑꯗꯨꯒ ꯖꯤꯔꯤ ꯖꯤꯔꯤ ꯁꯧꯔꯤꯕ ꯏꯁꯤꯡꯗꯣ ꯄꯣꯔꯛꯂꯒ ꯃꯃꯥꯒꯤ ꯃꯊꯛꯇ ꯖꯣꯔꯣ ꯍꯩꯊꯈ꯭ꯔꯦ꯫ ꯃꯃꯥꯗꯨ ꯂꯥꯎꯕ ꯂꯥꯛꯄ ꯑꯃꯠꯇ ꯅꯪꯗꯦ꯫ ꯃꯈꯣꯡ ꯃꯈꯨꯠ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯔꯝꯃꯒ ꯁꯠ ꯇꯤꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯄꯪꯕꯅ ꯈꯜꯂꯤ, ꯃꯃꯥꯗꯨ ꯅꯨꯡꯁꯥꯗ ꯄꯨꯊꯣꯛꯇꯨꯅ ꯏꯁꯤꯡ ꯑꯁꯥꯕꯅ ꯏꯔꯨꯕꯤꯕ ꯑꯗꯨꯗ ꯍꯔꯥꯎꯗꯨꯅ ꯅꯣꯛꯂꯤꯅꯤ ꯈꯜꯂꯤ ꯑꯍꯥꯟꯕꯗꯗꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯆꯞ ꯂꯦꯞꯈꯤꯕ ꯏꯔꯦꯡ ꯂꯦꯡꯈꯤꯗꯕ ꯃꯇꯧ ꯑꯗꯣ ꯎꯔꯒ ꯃꯃꯥꯕꯨ ꯁꯤꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯈꯤ꯫ ꯑꯄꯪ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯂꯥꯎ ꯈꯣꯡꯂꯒ ꯉꯥꯏꯍꯥꯛ ꯀꯞꯄꯤ꯫ ꯃꯍꯥꯛ ꯀꯞꯄ ꯆꯪꯈꯤꯗ꯭ꯔꯦ꯫ ꯃꯅꯥꯎ ꯂꯥꯛꯂꯒ ꯃꯥꯕꯨ ꯉꯥꯡꯂꯒꯅꯤ ꯆꯩꯔꯒꯅꯤ ꯈꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯑꯀꯪꯕ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯄꯤꯗꯨꯅ ꯃꯁꯝ ꯃꯅꯥ ꯐꯖꯅ ꯍꯛꯇꯣꯛꯄꯤꯗꯨꯅ ꯃꯃꯥꯗꯣ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯤꯕ ꯃꯃꯥꯗꯣ ꯏꯪꯈꯣꯜꯒꯤ ꯆꯨꯔꯛꯇ ꯄꯨꯁꯤꯟꯗꯨꯅ ꯆꯨꯗ ꯉꯥꯔꯒ ꯆꯨ ꯆꯥꯕ ꯁꯥꯗꯨꯅ ꯐꯝꯍꯜꯂꯝꯃꯤ꯫ ꯃꯥꯅ ꯆꯥꯊꯣꯛꯂꯕ ꯆꯨꯞꯈ꯭ꯔꯕ ꯆꯨꯒꯨ ꯃꯄꯩ ꯑꯃ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯄꯩꯗꯨꯅ ꯊꯅꯝꯃꯤ꯫ ꯑꯣꯟꯊꯣꯛꯄꯅꯤ ꯑꯄꯪꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯦ꯫ ꯃꯅꯥꯎ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯂꯦ꯫ ꯂꯝꯕꯤꯗ ꯃꯤꯅ ꯍꯥꯏꯕꯗꯒꯤ ꯑꯄꯨꯟꯕ ꯁꯟ ꯂꯧꯊꯣꯛꯇꯨꯅ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯄꯤꯊꯛꯂꯝꯗꯨꯅ ꯎꯆꯨꯛ ꯌꯩꯗꯨꯅ ꯂꯃꯥꯡ ꯑꯃꯗ ꯄꯨꯜꯂꯝꯂꯦ꯫ ꯑꯗꯨꯒ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯇꯥꯗꯗ ꯃꯃꯥꯒꯤ ꯐꯤꯚꯝ ꯀꯝꯗꯧꯔꯕꯒꯦ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯕꯅ ꯏꯔꯨ ꯃꯥꯏꯊꯕ ꯂꯣꯏꯔꯒ ꯏꯃꯥꯗꯣ ꯆꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯆꯨꯔꯛꯇ ꯐꯝꯗꯨꯅ ꯆꯨ ꯆꯥꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯄꯪꯒꯤ ꯋꯥ ꯑꯗꯣ ꯇꯥꯕꯗ ꯀꯣꯛꯆꯥꯎꯕꯤ ꯐꯨꯡ ꯀꯥꯏ, ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯛꯏ꯫ ꯃꯅꯥꯎꯗꯨ ꯃꯃꯥ ꯑꯁꯣꯟꯕꯤꯗꯣ ꯁꯣꯏꯗꯅ ꯀꯔꯤꯅꯣꯝꯃ ꯇꯧꯔꯝꯃꯅꯤ ꯈꯪꯈ꯭ꯔꯦ꯫ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯨꯔꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯀꯔꯝꯅ ꯑꯁꯣꯟꯕꯤ ꯃꯃꯥ ꯑꯗꯨꯅ ꯆꯨ ꯆꯥꯒꯦ ꯍꯥꯏꯒꯗꯧꯔꯤꯕ ꯆꯥꯛ ꯐꯥꯎꯕ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗ꯭ꯔꯕ ꯃꯃꯥꯗꯨꯅ ꯃꯅꯥꯎꯗꯣ ꯀꯞꯄ ꯍꯧꯈ꯭ꯔꯦ꯫ ꯆꯨꯔꯛꯇ ꯂꯩꯔꯤꯕ ꯃꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯏꯁꯤꯡ ꯑꯁꯥꯕꯅ ꯄꯣꯛꯄꯒꯤ ꯈꯨꯗꯝ ꯂꯩꯔꯦ꯫ ꯃꯌꯥꯝꯕꯅ ꯏꯁꯤꯡ ꯑꯁꯧꯕꯅ ꯍꯩꯊꯗꯨꯅ ꯃꯃꯥꯕꯨ ꯁꯣꯏꯗꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯈꯪꯏ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ, ꯀꯔꯤ ꯇꯧꯔꯨꯒꯅꯤ ꯃꯌꯥꯝꯕꯗ ꯈꯔ ꯆꯩꯕ ꯅꯠꯇꯅ꯫ ꯑꯁꯤꯕ ꯃꯃꯥ ꯑꯗꯣ ꯀꯣꯟꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯀꯥꯏ ꯂꯥꯛꯇꯨꯅ ꯂꯩꯀꯥꯏꯗ ꯇꯥꯛꯇꯨꯅ ꯃꯆꯤन ꯃꯅꯥꯎꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯃꯥꯕꯨ ꯄꯣꯂꯣꯏꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯁꯪꯁꯀꯥꯔ ꯂꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯆꯤन ꯃꯅꯥꯎ ꯑꯅꯤꯗꯣ ꯃꯈꯣꯏ ꯑꯅꯤꯇꯪ ꯉꯥꯏꯔꯦ꯫ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯃꯅꯥꯎꯅ ꯃꯌꯥꯝꯕ ꯑꯄꯪꯕꯕꯨ ꯌꯥꯝꯅ ꯀꯨꯞꯅ ꯁꯦꯟꯅꯖꯩ꯫ ꯃꯌꯥꯝꯕꯁꯦ ꯃꯤꯃꯥꯟꯅꯗꯦ, ꯃꯤꯔꯣꯜ ꯊꯨꯡꯗꯦ ꯈꯟꯗꯨꯅ ꯃꯅꯥꯎꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯃꯥꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯈꯟꯗꯨꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯃꯅꯥꯎꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯊꯨꯝ ꯆꯐꯨꯗ ꯌꯦꯡꯂꯨꯕꯗ ꯊꯨꯝ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯕꯗ ꯄꯥꯏ ꯑꯃ ꯄꯤꯗꯨꯅ ꯊꯨꯝ ꯂꯩꯕ ꯊꯥꯈ꯭ꯔꯦ꯫ ꯊꯨꯝꯁꯪ ꯇꯝꯅ ꯃꯌꯥꯝꯕ ꯑꯄꯪꯕꯗꯣ ꯊꯨꯝ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯕꯗꯣ ꯊꯨꯝ ꯍꯥꯏꯕ ꯈꯣꯟꯊꯣꯛꯁꯤ ꯆꯨꯝꯅ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯅꯥꯎꯅ ꯊꯨꯝ ꯍꯥꯏꯌꯨ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯇꯥꯛꯂꯛꯂꯝꯃꯤ꯫ ꯃꯌꯥꯝꯕꯁꯨ ꯊꯨꯝ ꯊꯨꯝ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯝꯕꯤꯗ ꯈꯨꯗꯤ ꯊꯤꯔꯦ꯫ ꯑꯣꯟꯊꯣꯛꯄꯅꯤ ꯑꯄꯪꯗꯣ ꯎꯞꯔꯥꯡ ꯎꯞꯇꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯊꯨꯟ ꯊꯨꯟ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯒ ꯊꯨꯝꯁꯪꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯈꯨꯗꯤ ꯑꯃꯨꯛ ꯊꯤꯕꯗ ꯂꯩꯒꯗꯧꯔꯤꯕ ꯄꯣꯠꯀꯤ ꯃꯃꯤꯡ ꯀꯥꯎꯈ꯭ꯔꯦ꯫ ꯑꯄꯪꯗꯣ ꯊꯨꯝ ꯌꯣꯟꯕꯗ ꯄꯥꯏ ꯑꯃ ꯄꯤꯗꯨꯅ ꯊꯨꯝ खरा पियु हायुरे मदुदा थुम योलिबा अहलदुना निंगजोंदा पोप पोप येदुना फगी तौरगा नोफेट तौदुना थुम मयोम अमा पिरकले अपंगदो थुम मयोम अदु पुदुना मयुम लोमदा लाकले लंबीदा सजिक चादुना लेरंबा सगोल अमना
ꯑꯄꯪꯗ ꯌꯦꯡꯗꯨꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯛꯏ꯫ ꯃꯗꯨꯗ ꯑꯄꯪꯅ ꯊꯨꯝ ꯑꯁꯦ ꯆꯥꯒꯦ ꯍꯥꯏꯔꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯁꯣꯏꯗꯅ ꯁꯒꯣꯜꯅ ꯃꯨꯟꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯊꯨꯝ ꯃꯌꯨꯝ ꯑꯗꯣ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒ꯭ꯔꯥ ꯃꯈꯥꯗ ꯅꯝꯁꯤꯜꯂꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯒꯣꯜ ꯑꯗꯣ ꯆꯠꯈ꯭ꯔꯦ꯫ ꯁꯒꯣꯜ ꯆꯠꯈ꯭ꯔꯕꯗ ꯊꯨꯝ ꯑꯗꯣ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡꯒ꯭ꯔꯥ ꯃꯈꯥꯗ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯊꯨꯝ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯕꯨꯛ ꯅꯣꯏꯕ ꯉꯥꯁꯦꯞ ꯑꯃ ꯐꯥꯔꯦ꯫ ꯉꯥꯁꯦꯞꯇꯨ ꯑꯣꯏꯅ ꯂꯩꯔꯝꯂꯦ꯫ ꯊꯨꯝ ꯆꯥꯕꯗ ꯃꯕꯨꯛ ꯑꯗꯣ ꯄꯤꯛ ꯊꯜꯂꯕ ꯃꯥꯜꯂꯦ꯫ ꯉꯥꯁꯦꯞ ꯑꯗꯣ ꯒꯣ ꯒꯣ ꯈꯣꯡꯂꯦ꯫ ꯑꯄꯪꯗꯣ ꯉꯥꯁꯦꯞ ꯑꯗꯨꯒꯤ ꯑꯅꯣꯏꯕ ꯃꯕꯨꯛꯇ ꯊꯨꯝ ꯑꯗꯣ ꯂꯣꯏꯅ ꯌꯥꯎꯔꯦ ꯈꯜꯂꯗꯨꯅ ꯉꯥꯁꯦꯞ ꯑꯗꯣ ꯄꯨꯔꯒ ꯂꯥꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯅꯥꯎꯅ ꯊꯨꯝ ꯂꯩꯔꯛꯇ꯭ꯔꯕꯗꯤ ꯀꯩꯗꯧꯔꯦ ꯍꯪꯂꯕꯗ ꯃꯌꯥꯝꯕ ꯑꯄꯪꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯉꯥꯁꯦꯞ ꯑꯗꯣ ꯎꯠꯇꯨꯅ ꯊꯨꯝꯅ ꯑꯣꯟꯕꯅꯤ, ꯃꯥꯒꯤ ꯃꯕꯨꯛ ꯃꯅꯨꯡ ꯑꯁꯦ ꯊꯨꯝꯅꯤ ꯑꯃꯗꯤ ꯂꯝꯕꯤꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯃꯅꯥꯎꯗ ꯇꯝꯂꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯄꯪꯒꯤ ꯏꯇꯤꯡ ꯇꯤꯡꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯃꯅꯥꯎꯗꯨ ꯅꯣꯛꯊꯣꯔꯛꯂꯦ꯫ ꯎꯄꯥꯏ ꯂꯩꯇꯦ, ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯅꯨꯃꯤꯠꯇꯨ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯆꯝꯐꯨꯠ ꯆꯥꯗꯨꯅ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯕꯁꯨ ꯃꯅꯥꯎꯅ ꯃꯌꯥꯝꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯌꯨꯛꯇꯨ ꯃꯅꯥꯎꯅ ꯂꯧꯕꯨꯛ ꯆꯠꯂꯝꯗꯥꯏꯗ ꯃꯌꯥꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯗ, ꯅꯪ ꯍꯣꯔꯦꯟ ꯆꯥꯛ ꯊꯣꯡꯂꯝꯃꯨ ꯇꯥꯗ, ꯑꯗꯨꯒ ꯑꯦꯟꯁꯥꯡꯗꯤ ꯇꯥꯗ ꯄꯥꯡꯈꯣꯛ ꯏꯔꯣꯜꯂꯝꯃꯨ, ꯑꯗꯨꯒꯅꯦ ꯁꯪꯒꯣꯟꯗꯒꯤ ꯁꯟ ꯄꯨꯊꯣꯛꯂꯝꯃꯨ ꯇꯥꯗ꯫ ꯑꯩ ꯂꯣꯏꯅ ꯇꯧꯔꯝꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯥꯎ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯄꯥꯡꯈꯣꯛ ꯊꯤꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯄꯥꯡꯈꯣꯛꯁꯤꯡ ꯑꯗꯨꯗꯤ ꯐꯖꯗꯦ, ꯐꯖꯕ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯈꯣꯡꯕꯥꯟ ꯂꯨꯄꯥꯟꯗ ꯄꯥꯟꯕ ꯂꯝꯕꯥ ꯄꯥꯟꯗꯣ ꯃꯀꯥ ꯊꯦꯛꯇꯨꯅ ꯂꯦꯞꯃꯨꯛ ꯋꯥꯡꯕꯗꯣ ꯍꯦꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯖꯅ ꯏꯔꯣꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯅꯥꯎꯁꯨ ꯀꯥꯔꯛꯂꯝꯃꯤ ꯂꯧꯕꯨꯛꯇꯒꯤ꯫ ꯑꯗꯨꯝꯅ ꯃꯌꯥꯝꯕꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯑꯅꯤꯗꯣ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯅꯦꯅꯥ ꯇꯥꯅ ꯐꯝꯊꯗꯨꯅ ꯆꯥꯛ ꯆꯥꯔꯛꯄꯗꯗꯤ ꯑꯁ ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯑꯃꯨꯛ ꯇꯣꯏꯕ ꯂꯦꯡꯕꯗ ꯑꯦꯟꯁꯥꯡꯗꯨ ꯌꯣꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯋꯥ ꯉꯥꯡꯕ ꯉꯝꯅꯈꯤꯗ꯭ꯔꯦ, ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯃꯇꯤꯟ ꯑꯣꯔꯣꯔꯣ ꯇꯥꯗꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯃꯅꯥꯎꯅ ꯂꯥꯎꯔꯛꯏ, ꯁꯤꯕ ꯇꯥꯔꯦ ꯇꯥꯗ, ꯃꯥꯝꯃ ꯄꯨꯡꯉꯩꯕ ꯍꯣꯏꯗ ꯆꯠꯂꯨ, ꯍꯦꯟꯇꯥꯛ ꯈꯔ ꯂꯧꯔꯨꯆꯣ ꯇꯥꯗ, ꯏꯕꯥꯅꯤ ꯁꯤꯕ ꯇꯥꯔꯦ ꯇꯥꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯑꯄꯪꯗꯣ ꯂꯦꯡꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯅꯥꯎꯒꯤ ꯋꯥꯗꯣ ꯊꯑꯣꯏꯅ ꯇꯥꯗ꯭ꯔꯦ, ꯆꯦꯟꯈ꯭ꯔꯦ ꯄꯨꯡ ꯌꯩꯕ꯫ ꯃꯈꯣꯏꯗ ꯄꯨꯡ ꯌꯩꯕ ꯄꯟꯈꯤꯕ ꯑꯗꯨꯗ ꯃꯥꯡꯒꯣꯜꯗ ꯄꯨꯡ ꯁꯦꯝꯗꯨꯅ ꯂꯩꯔꯝꯕ ꯃꯥꯝꯃꯗꯨꯗ ꯍꯥꯏꯔꯨꯏ, ꯆꯣꯂꯣꯝ ꯆꯣꯂꯣꯝ ꯆꯣꯂꯣꯝ꯫ ꯃꯗꯨꯗ ꯃꯥꯝꯃ ꯑꯗꯨꯅ ꯑꯣ, ꯅꯪ ꯆꯣꯂꯣꯝ ꯌꯦꯡꯒꯦ ꯍꯥꯏꯔꯣ ꯍꯥꯏꯗꯨꯅ ꯆꯣꯂꯣꯝ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯍꯜꯗꯣ ꯁꯨꯃꯥꯡ ꯑꯗꯨꯗ ꯆꯣꯡꯕꯅꯦ ꯐꯟꯕꯅꯦ, ꯍꯨꯃꯥꯡ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯛꯄ ꯃꯈꯩ ꯄꯨꯡ ꯊꯤꯟꯗꯨꯅ ꯆꯣꯂꯣꯝ ꯍꯧꯔꯛꯂꯦ꯫ ꯑꯄꯪꯕꯗꯨ ꯃꯥꯝꯃꯒꯤ ꯆꯣꯂꯣꯝꯒꯤ ꯀꯨꯝꯃꯩ ꯆꯣꯡ ꯐꯟꯕ ꯑꯗꯨ ꯌꯦꯡꯂꯤꯉꯩꯗ ꯉꯁꯥꯏꯒꯤ ꯂꯦꯡꯕꯗꯨ ꯐꯈ꯭ꯔꯦ꯫ ꯃꯌꯥꯝꯕ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅ ꯃꯌꯥꯝꯕꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯥꯝꯕꯅ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯝꯅ ꯐꯝꯗꯨꯅ ꯆꯣꯂꯣꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯅꯥꯎꯗꯨ ꯋꯥ ꯋꯥ ꯅꯣꯛꯏ ꯃꯥꯒꯤ ꯃꯇꯧꯗꯨꯗ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯃꯤꯟꯅꯗꯨꯅ ꯆꯍꯤ ꯀꯌꯥ ꯀꯌꯥ ꯂꯦꯜꯂꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯣ ꯌꯧꯔꯛꯂꯕꯗ ꯃꯅꯥꯎ ꯅꯨꯄꯥꯅ ꯃꯌꯥꯝꯕꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯀꯔꯝꯕ ꯅꯨꯄꯤꯅ ꯑꯄꯪꯕ ꯅꯨꯄꯥꯕꯨ ꯃꯥꯒꯤ ꯕꯣꯔ ꯑꯣꯏꯅ ꯑꯣꯏꯅꯤꯡꯒꯗꯒꯦ? ꯃꯌꯥꯝꯕꯕꯨ ꯅꯨꯄꯤ ꯊꯤꯕ ꯈꯪꯂꯔꯣꯏꯗ꯭ꯔꯥ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯥꯏꯅꯕ ꯂꯩ, ꯃꯔꯤꯡꯅ ꯁꯥꯕ ꯁꯪꯄꯥꯏ ꯅꯥꯝꯃ ꯍꯥꯡꯗꯦ ꯍꯥꯏꯅ꯫ ꯑꯄꯪꯕꯗꯣ ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯥꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯊꯦꯡꯅꯔꯔꯦ ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯅꯨꯄꯤꯖꯥ ꯑꯗꯣ ꯃꯁꯛ ꯊꯤꯗꯦ, ꯂꯧꯁꯤꯡ ꯂꯧꯃꯥꯟ, ꯂꯣꯟꯆꯠ ꯁꯥꯖꯠ ꯍꯟꯊꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯖꯥ ꯑꯗꯣ ꯃꯁꯥꯏ ꯈꯣꯝꯒꯠꯂꯕ ꯐꯥꯎꯕ ꯃꯥꯕꯨ ꯊꯥꯖꯅꯕ ꯅꯨꯄꯥ ꯐꯪꯈꯤꯗꯦ꯫ ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯗꯣ ꯃꯀꯣꯛ ꯇꯥꯡꯏ꯫ ꯃꯀꯣꯛ ꯇꯥꯡꯕꯒꯤ ꯃꯔꯝꯅ ꯃꯥꯅ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯉꯩ ꯁꯥꯕꯤꯔꯥꯏ ꯊꯨꯡꯈꯤꯕꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅꯗꯤ ꯈꯪꯕꯤꯈꯤꯗꯦ꯫ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯦ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯆꯨꯛ ꯁꯥꯕꯤ ꯅꯤꯉꯣꯜꯅꯤ ꯍꯥꯏꯅꯕꯗꯣ ꯀꯣꯛꯅꯅꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯑꯄꯪꯗ ꯊꯥꯖꯔꯛꯈꯤ꯫
ꯏꯀꯥꯏꯕ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯄꯪꯗꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯄꯪꯁꯨ ꯅꯨꯄꯤ ꯊꯤꯈ꯭ꯔꯕꯗ ꯃꯅꯥꯎꯁꯨ ꯅꯨꯄꯤ ꯊꯤꯗꯨꯅ ꯃꯥꯒꯤ ꯉꯝꯅ ꯉꯝꯅꯕ ꯌꯨꯝꯕꯥꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗ ꯑꯄꯪꯒꯤ ꯅꯨꯄꯤꯗꯨ ꯃꯄꯨꯔꯣꯏꯕ ꯈꯟꯖꯕꯤꯅꯤ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯃꯤꯔꯣꯜ ꯊꯨꯡꯗ꯭ꯔꯕꯁꯨ ꯃꯃꯥꯟꯅꯕ ꯃꯤꯔꯛ ꯇꯤꯜꯂꯛꯄꯗ ꯃꯤꯅ ꯃꯥꯕꯨ ꯌꯥꯝꯅ ꯎꯁꯤꯠꯄꯤꯔꯣꯏ ꯈꯟꯕꯅ ꯃꯄꯨꯔꯣꯏꯕꯅ ꯉꯥꯡꯉꯛꯄ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯖꯩ, ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯩ꯫ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯄꯪꯗꯣ ꯍꯥꯃꯨ ꯂꯨꯅ ꯅꯥꯟꯅ ꯂꯩꯕꯗꯤ ꯀꯌꯥ ꯍꯩꯅꯖꯔꯝꯗꯦ꯫ ꯍꯥꯟꯅꯒꯨꯝ ꯏꯃꯣꯠ ꯃꯣꯠꯂꯤ, ꯃꯈꯣꯡ ꯃꯈꯨꯠ ꯅꯨꯔꯥ ꯏꯊꯥꯡ ꯊꯥꯡꯏ, ꯃꯀꯣꯛꯀꯤ ꯃꯁꯝ ꯀꯕꯣꯀꯪ ꯃꯔꯥꯒꯨꯝ ꯅꯣꯡꯃꯗ ꯇꯨꯝꯊꯣꯛꯀꯅꯤ ꯈꯪꯂꯝꯗꯦ꯫ ꯃꯇꯝ ꯀꯨꯏꯅ ꯁꯦꯡꯗꯣꯛꯇ꯭ꯔꯕ ꯃꯌꯥꯗꯨ ꯎꯕꯗ ꯃꯅꯦꯝꯄꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯇꯣ, ꯅꯪꯕꯨ ꯀꯩꯗꯧꯒꯦ? ꯈꯔꯁꯨ ꯅꯥꯜꯂꯨ ꯅꯁꯥꯗꯣ, ꯅꯌꯥꯅꯒ ꯊꯤꯕꯅꯦ, ꯃꯪꯒ꯭ꯔꯥ ꯈꯔ ꯍꯦꯟꯅ ꯆꯥꯁꯤꯜꯂꯨ ꯅꯌꯥꯗꯣ ꯐꯖꯅꯕ꯫ ꯅꯌꯥꯗꯨꯗ ꯂꯪꯅꯕ ꯆꯨ ꯈꯔ ꯆꯥꯎ ꯌꯥꯗ꯭ꯔꯕꯅꯤꯅꯅꯦ, ꯃꯪꯒ꯭ꯔꯥ ꯆꯥꯁꯤꯜꯂꯨ"꯫ ꯑꯁꯨꯝꯅ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕꯗꯣ ꯑꯋꯣꯏꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯅꯦꯝꯒꯤ ꯌꯥꯊꯪ ꯏꯜꯂꯝꯃꯤ꯫ ꯅꯨꯡꯇꯤꯒꯤ ꯃꯪꯒ꯭ꯔꯥ ꯑꯉꯥꯟꯕ ꯑꯃꯃꯝ ꯆꯥꯔꯝꯃꯤ꯫ ꯑꯄꯪꯗꯣ ꯃꯌꯥꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯣꯟꯅ ꯇꯩꯅꯕ ꯃꯇꯧꯗꯨꯗ ꯃꯩ ꯍꯧꯅ ꯁꯥꯎꯔꯕꯤ ꯃꯅꯦꯝꯕꯣꯛꯅ ꯑꯁꯨꯝꯅ ꯅꯣꯡꯃꯁꯨ ꯍꯥꯏꯔꯛꯏ, "ꯍꯩ ꯑꯇꯣ, ꯅꯪꯁꯦ ꯃꯣꯠꯅ ꯃꯣꯠꯂꯤꯕ, ꯆꯨꯍꯤꯅꯒ ꯏꯔꯨꯔꯗꯤ ꯈꯔ ꯅꯥꯟꯒꯗ꯭ꯔꯗꯣ? ꯑꯗꯨꯝ ꯇꯧꯔꯗꯤ ꯈꯔ ꯐꯖꯒꯗ꯭ꯔꯗꯣꯏꯕꯣ?" ꯑꯄꯪꯕ ꯃꯅꯦꯝꯕꯣꯛꯅ ꯍꯥꯏꯔꯤꯕꯗꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩ꯫ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯅꯣꯡꯃꯗꯤ ꯃꯌꯨꯝꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯈꯨꯜ ꯂꯥꯟꯅ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯗ ꯑꯄꯪꯗꯣ ꯃꯌꯨꯝ ꯁꯪꯂꯝꯃꯨ, ꯃꯈꯣꯏ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯍꯜꯂꯛꯀꯅꯤ, ꯆꯠꯊꯣꯛꯀꯅꯨ ꯍꯥꯏꯅ ꯁꯤꯟꯅꯔꯝꯃꯤ ꯃꯅꯦꯝꯕꯣꯛꯅ꯫ ꯃꯅꯦꯝꯕꯣꯛꯅ ꯍꯥꯏꯕꯗꯣ ꯈꯔ ꯀꯤꯔꯞ ꯇꯧꯅ ꯇꯨꯝꯄꯛ ꯇꯥꯁꯤꯟꯗꯨꯅ ꯇꯥꯔꯝꯃꯤ ꯑꯄꯪꯅ ꯏꯃꯨꯡ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯖꯕꯁꯤ ꯃꯅꯦꯝꯕꯣꯛꯅꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯣ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯤ ꯂꯩꯇꯕ ꯑꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯃꯥ ꯆꯨꯍꯤꯗ ꯑꯃꯨꯛꯇꯪ ꯏꯔꯨꯖꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯆꯨꯍꯤ ꯄꯨꯜ ꯑꯃ ꯊꯥꯡꯗꯣꯛꯇꯨꯅ ꯀꯜꯂꯒ ꯏꯔꯨꯂꯨꯕ ꯍꯧꯔꯛꯈꯤ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯅꯤ꯫ ꯃꯀꯣꯛ ꯃꯔꯨ, ꯃꯃꯤꯠ ꯃꯅꯥ ꯄꯨꯡꯅꯞ ꯅꯞꯈ꯭ꯔꯦ꯫ ꯍꯣꯏ ꯂꯥꯎꯔꯕ ꯑꯄꯪꯗꯣ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯥꯟꯅꯅ ꯀꯥꯞꯊꯣꯛꯇꯨꯅ ꯂꯩꯔꯕ ꯀꯥꯡꯈꯗ ꯂꯩꯔꯤꯕ ꯂꯁꯤꯡ ꯃꯔꯛ ꯑꯗꯨꯗ ꯊꯔꯣ ꯑꯣꯟꯁꯤꯜꯂꯤ ꯇꯧꯐꯝ ꯈꯪꯗꯅ꯫ ꯑꯗꯨꯝꯅ ꯇꯧꯔꯕ ꯑꯗꯨꯗ ꯑꯄꯪꯗꯣ ꯆꯨꯍꯤꯒꯤ ꯅꯞꯄꯅꯦ, ꯂꯁꯤꯡ ꯑꯉꯧꯕꯒꯤ ꯆꯕꯨꯟ ꯅꯞꯁꯤꯟꯕꯅꯦ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯐꯥꯎꯔꯗꯨꯅ ꯃꯊꯟꯇ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯏꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯗꯨꯅ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯗ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯁꯥꯁꯦ ꯚꯨꯠꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯃꯥ ꯃꯥꯟꯖꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯆꯣꯡꯁꯤꯟꯗꯨꯅ ꯖꯒꯣꯏ ꯁꯥꯖꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯑꯗꯨꯗ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯜꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯦ ꯀꯣꯟꯊꯣꯡꯂꯣꯝꯗ꯫ ꯑꯗꯨꯅ ꯃꯅꯦꯝꯕꯣꯛꯅ ꯉꯥꯡꯂꯒꯅꯤ ꯀꯤꯔꯗꯨꯅ ꯌꯥꯎ ꯄꯨꯜꯂꯤꯕ ꯌꯥꯎ ꯂꯩꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯒ ꯀꯨꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯄꯪꯕꯅ ꯌꯨꯝꯗ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯥꯕꯨ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯅꯕꯒꯤ ꯃꯇꯝ ꯌꯧꯔ ꯐꯥꯎꯕꯗ ꯍꯜꯂꯛꯇ꯭ꯔꯕꯗ ꯃꯅꯦꯝꯕꯣꯛꯅ ꯃꯥꯅ ꯈꯔ ꯉꯥꯡ ꯁꯛꯄꯗꯨꯗ ꯁꯥꯎꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯕꯣꯏ ꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯣꯡꯌꯥꯏ ꯃꯇꯝꯗ ꯈꯨꯜ ꯑꯗꯨꯒꯤ ꯍꯨꯔꯥꯟꯕ ꯑꯗꯣ ꯌꯥꯎ ꯄꯨꯟꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯌꯥꯎꯒꯤ ꯃꯈꯣꯡ ꯑꯗꯨ ꯑꯆꯧꯕ ꯊꯤꯗꯨꯅ ꯄꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯂꯣꯟꯅ ꯅꯤꯡꯕꯨꯡ ꯁꯣꯜꯂꯝꯃꯤ, "ꯁꯤꯗꯤ ꯆꯥꯎꯗꯦ" ꯑꯁꯤ ꯍꯥꯏꯅ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯑꯁꯨꯝ ꯄꯥꯏꯔꯛꯄꯅ ꯑꯄꯪꯒꯤ ꯈꯨꯕꯣꯡ ꯑꯆꯧꯕꯗꯨ ꯇꯥꯞ ꯄꯥꯏ꯫ "ꯁꯤꯗꯤ ꯌꯥꯔꯦ" ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕꯅ ꯑꯄꯪꯗꯣ ꯃꯔꯦꯡꯕꯥꯟꯗ ꯐꯠ ꯍꯥꯏꯒꯠꯂꯤ꯫ ꯀꯤꯕꯅ ꯑꯄꯪꯁꯨ ꯇꯨꯃꯤꯟꯅ ꯂꯩ, ꯏꯔꯦꯡ ꯂꯦꯡꯗꯦ꯫ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯑꯄꯪꯕꯨ ꯌꯥꯎ ꯑꯆꯧꯕꯅꯤ ꯈꯟꯗꯨꯅ ꯁꯪꯒꯣꯜꯗꯒꯤ ꯄꯨꯔꯒ ꯍꯨꯃꯥꯡ ꯇꯞ ꯇꯥꯈꯩ ꯊꯣꯔꯛꯂꯦ ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯇꯨꯅ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯨꯔꯥꯟꯕ ꯑꯗꯣ ꯑꯃꯝꯕ ꯑꯗꯨꯗ ꯑꯁꯥꯡꯕ ꯇꯨꯔꯦꯜ ꯑꯃꯅ ꯃꯥꯡꯗ ꯊꯠꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗ ꯍꯨꯔꯥꯟꯕꯅ ꯃꯆꯤꯟꯗ "ꯑꯣꯟꯊꯣꯛꯄꯅꯤꯗ, ꯑꯩꯗꯤ ꯇꯨꯔꯦꯜꯁꯤ ꯀꯝꯗꯧꯅ ꯂꯥꯟꯒꯅꯤ? ꯀꯗꯣꯝꯗꯅ ꯊꯦꯜꯂꯤꯕ? ꯀꯗꯥꯏꯋꯥꯏꯗꯅ ꯂꯨꯔꯤꯕ? ꯃꯐꯝ ꯑꯗꯨꯗꯤ
ꯑꯄꯪꯅ ꯅꯨꯡꯇꯤꯒꯤ ꯁꯤꯡ ꯆꯟꯕ ꯆꯠꯄꯗ ꯇꯣꯏꯅ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯔꯤꯕ ꯇꯨꯔꯦꯜꯅꯤ ꯑꯗꯨꯅ ꯑꯄꯪꯅ ꯇꯨꯔꯦꯜ ꯑꯁꯦ ꯀꯗꯣꯝꯗꯅ ꯊꯦꯜꯂꯤ ꯀꯗꯥꯏꯗꯅ ꯂꯨꯏ ꯍꯥꯏꯕꯁꯤ ꯈꯪꯏ꯫ ꯉꯁꯥꯏꯗꯒꯤ ꯍꯨꯔꯥꯟꯕꯒꯤ ꯃꯔꯦꯡꯕꯥꯟꯗ ꯎꯇꯨꯞ ꯇꯥꯕꯒꯨꯝ ꯁꯣꯔ ꯍꯣꯟꯗꯅ ꯂꯥꯛꯈꯤꯕ ꯑꯄꯪꯗꯣ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, "ꯃꯄꯥ ꯑꯁꯤꯅ ꯈꯔ ꯂꯨꯕꯅꯤ, ꯑꯗꯨꯒ ꯑꯁꯣꯝꯂꯣꯝꯁꯤꯅ ꯈꯔ ꯊꯦꯟꯕꯅꯤ"꯫ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕꯒꯤ ꯃꯔꯦꯡꯕꯥꯟ ꯑꯗꯨ ꯂꯦꯡꯂꯛꯇꯨꯅ ꯋꯥ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯍꯨꯔꯥꯟꯕꯅ "ꯏꯁ, ꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯅꯤꯅ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯂꯣꯏꯔꯦ" ꯑꯁꯤ ꯈꯟꯗꯨꯅ ꯄꯥꯈꯠꯄꯅ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯕ ꯍꯨꯔꯥꯟꯕꯅ ꯇꯥꯞ ꯄꯥꯏꯗꯨꯅ ꯏꯁꯤꯡꯗ ꯑꯄꯪꯗꯣ ꯂꯪꯊꯈꯤ꯫ ꯑꯄꯪꯗꯣ ꯏꯁꯤꯡ ꯃꯅꯨꯡꯗ ꯖꯣꯝ ꯇꯥꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯝꯂꯕ ꯃꯇꯨꯡ ꯍꯨꯔꯥꯟꯕ ꯑꯗꯨꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯀꯟꯅ ꯍꯣꯠꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯄꯪꯗꯣ ꯏꯁꯤꯡꯗ ꯇꯥꯔꯕꯗ ꯖꯕꯣꯡ ꯖꯕꯣꯡ ꯏꯔꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯁꯥꯗ ꯅꯞꯂꯤꯕ ꯆꯨꯍꯤ ꯂꯥꯁꯤꯡ ꯂꯣꯏꯅ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯐꯖꯅ ꯅꯨꯔꯥ ꯆꯀꯥ ꯅꯟꯊꯣꯛꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯕ ꯍꯧꯔꯛꯈꯤ, ꯏꯔꯨ luba ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯃꯀꯣꯛ ꯃꯔꯨ ꯇꯨꯝꯊꯣꯛꯂꯗꯨꯅ ꯐꯖꯅ ꯏꯔꯨꯖꯊꯣꯛꯂꯦ꯫ ꯑꯄꯪꯗꯣ ꯑꯗꯨꯅ ꯁꯦꯡꯅ ꯏꯔꯨ ꯃꯥꯏꯊꯖꯕ ꯑꯗꯨꯗ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯀꯨꯆꯨ ꯀꯨꯃꯦꯟ ꯑꯗꯨ ꯂꯥꯛꯂꯦ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯡꯂꯦꯝꯅ ꯐꯖꯔꯦ ꯑꯄꯪꯗꯣ꯫ ꯑꯗꯨꯝꯅ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯕꯗ ꯑꯄꯪꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯁꯥꯗ ꯌꯦꯡꯊ ꯌꯦꯡꯊꯖꯗꯨꯅ ꯍꯜꯂꯛꯂꯦ꯫ ꯑꯄꯪꯒꯤ ꯃꯇꯧ ꯎꯕꯗ ꯃꯅꯦꯝꯕꯣꯛꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ꯫ ꯃꯅꯦꯝꯕꯣꯛ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯜꯂꯤꯕꯅ ꯑꯁꯨꯝꯅ ꯑꯄꯪꯗꯣ ꯃꯣꯠꯃꯟꯕꯅ ꯅꯣꯡꯃ ꯆꯨꯞꯅ ꯇꯨꯔꯦꯜꯗ ꯀꯨꯝꯗꯨꯅ ꯏꯔꯨꯖꯔꯨꯕꯅꯤ ꯈꯟꯈ꯭ꯔꯦ꯫ ꯃꯅꯦꯝꯕꯣꯛꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ ꯑꯄꯪꯕꯨ ꯎꯕꯗ꯫ ꯑꯁꯨꯝꯅ ꯃꯁꯥ ꯃꯎ ꯅꯥꯟꯅ ꯃꯅꯦꯝꯕꯣꯛ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯑꯄꯪꯗꯣ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯇꯥꯗ ꯑꯄꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯂꯦꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯐꯨꯡꯒꯥ ꯋꯥꯔꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯤꯌꯥꯝꯅ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫